Maroiba Pau Union Cabinet ki mifamda lol mangabu classical language ki thakta pukhatpagi ayaba pibada Manipuri lol yaurak khidrei Manipuri lol yaurak tabada MP Sana Jawba leisembana nungnangba phongdorakle Manipuri lol bu India ki classical lol da chalaktababu Manipur Pradesh Congress Committee nasu pendaba phongdorakle Ukrul da mausagi phibam da amuk hanna hanjilakpa ngamnaba tangkhul nagalong TNL na numit humni ukrul da total shutdown laukthokre amade Kakching district fauduna chele ba sekmai turel gi imai khudong thiba thaki mathakta chele wabagai SC gi mafam kya da turel gi longnam bal pathorakpada lawpai chanirom ising thumjille nga gi fam kya pathokre Khunzari ISCOM MANIPURI pau mining tabiri bu khwai puna mapu taram noksari hauji pau sandokna bizari Prime Minister Narendra Modi na mayai tangbal lawdona ngarang phangkhiba Union Cabinet ki mifamda India gi lon mangabu classical language ki thakta pukhatpada ayaba pikre adubu Manipuri lol di yauraktre Not amari chatnabi ki top topa masak leijaba leibag asigi lol singna leibag asigi lol bu pakthok chauthok hale haiduna Marathi Pali Prakrit Assamese samadi Bengali lol bu lemjaningai oraba classical language category da chanbada ayaba pikhibani Panbayai Center lengak na classical languages hairiba anauba category ase kumjale sing ani gamari ki October ki tang anida haudoktuna Tamil lol bu classical lol ni haina lauthokibani Classical lol gi manungda channabagi damak leigedaba kanglon singi manungda hairiba kaknaba lol ase chahi listing gi mamangdagi leiraklaba lol oibatanatana ancient literature gi masa amasu oigedabani Atopa phuruptagi waiduna sizinaba mayek lol amadi literature oiroidabani hairi nauna puthokliba classical language ki manungsanna yauriba lol sing asina leibaga sigi miyam da thabak pibada hena khudong sabatanatana academic amadi research field sing dasu hena kanaragani hairi Nakal amarum dangarang pangthokhiba cabinet mifam aduda lon mangabu classical language ki thakta pukhatpada Manipuri lol yaurak tabada MP Sana Jawba leisembana nungnangba phungdorakle MP Sana Jawbana mahaki social media posta Manipuri lol bu classical language ta chalaktabada thamoi sokna nungai tabaga loinana angakpa phawi haina phongdorakre Mahakna MP hek oibadagi parliament mifamda Manipuri lol bu classical lol da chanhanbinaba kanna hotnaduna lakhibani Political pressure watpadagi khudong saba si phanghaudabani adubu makha tana lepa leitana honakhigani haina su phongdorakle Ningsing bayai saliba chahi se August hada parliament ki member oiriba Rajya Sabha gi MP Sana Jawba leisembana Manipuri lol bu classical language ta chalhanna ba thabak thoram punamak loire athuba matamda Manipuri lol asi India gi taret suba classical status ta chalagani haina phongdokhiba leikhrabani Manipuri lol bu India gi classical lol da chalakta babu Manipur Pradesh Congress Committee na su pendabang dorakli ngasi Imphal Congress Bhavan da pangthokpa paugi mifam amada hanagi Chief Minister loinana Congress Legislature Party gi lusingba oiriba MLA Okram Ibobina haikibada Manipuri lol asi India gi classical lol da chanbagi masak suna leijai masigi mathakta lol asigi su masagi mayek leijari haujik leiriba Manipur gi Government asigi maikai dagi su lol asibu channa pa recommend tawbal laikre masigi mathakta Rajya Sabha gi MP gi maikai dagi su parliament ta taksin bal laikre asuk kuiraba lol asibu chalakta ba haiba sigi matangda center na wafam ama thampham thoi haina Okram Ibobina pankhe State government gi mari leinaba department na su masi classic language status ta inclusion ta honbiu haina government na recommend tawre haina su tai the honorable Rajya Sabha MP na su parliament da inside parliament outside parliament da akhoi gi Manipuri language classic language status ta include tawna ba kan hotna biri na ta akhoi na su yamna asa tawa akhoi as a layman haiba tai
ꯑꯩꯈꯣꯏꯅ ꯌꯥꯎꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯀꯟꯅ ꯑꯁꯥ ꯇꯧꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯕꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯦ ꯆꯍꯤ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤꯁꯤ ꯃꯌꯥꯝ ꯗꯤꯃꯥꯟ ꯇꯧꯕꯗꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯃꯌꯥꯝꯗꯨ ꯐꯨꯜꯐꯤꯜ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯤ ꯚꯥꯔꯠꯀꯤ 9 ꯁꯨꯕ ꯁꯪꯕꯤꯙꯥꯟꯒꯤ 8 ꯗꯦꯟ ꯑꯗꯨꯗꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯤꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯞ ꯃꯌꯦꯛ ꯂꯩꯖꯔꯦ ꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤ ꯉꯥꯡꯅꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯦ ꯃꯗꯨꯗꯤ ꯍꯤꯁꯇꯣꯔꯤꯌꯟꯁꯤꯡꯅ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯒꯅꯤ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯜꯆꯔ ꯃꯁꯤꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ more than 2 to 3,000 years old ꯑꯣꯏꯔꯕ ꯎꯈ꯭ꯔꯨꯜꯗ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯛꯄ ꯉꯝꯅꯕ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯂꯣꯡ TNLꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯎꯈ꯭ꯔꯨꯜꯗ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈꯤ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯎꯈ꯭ꯔꯨꯜ ꯇꯥꯎꯟꯗ ꯍꯟꯗꯛ ꯏꯔꯥꯡ ꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛꯁꯨ ꯎꯪꯈꯠꯅꯕꯒꯤ ꯐꯤꯕꯝ ꯆꯥꯎꯅ ꯃꯈꯥ ꯇꯥꯅ ꯂꯩꯔꯛꯈꯤꯕꯗꯒꯤꯅꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯁꯨ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯀꯔꯐ꯭ꯌꯨ ꯊꯝꯂꯤ इंटरनेट मोबाइल डेटा सर्विस अथिंग थमखिबा दुसु मखा ताना अथिंग लेरे पनबा याई मदुदी अक्टोबर की तांग अनिगी अयुक्ता हुंगपुंग अमदी हुनफुन खुल अनिगी मरक्ता थोखिबा खुद थोकनबगी थौदोग अदुदा मणिपुर राइफल्स की पर्सनल अमगा लोइनना मिसमनी नोंमै मरुना पानबदगी लेखिद्रबा मतुंग ngarang ayuksu hungpungdagi YR pamjaijo kauba misam amasu Jenims Hospital da leikhidrabani हंदक नोंग मनिनी असिदा लेप्तना ताखिबा नोंगना मरम ओइदुना कक्सिंग डिस्ट्रिक्ट फाउडन चेलिबा सेकमाई तोरिलगी इमाई खुदोंथिबा थाकी मथक्ता चेंदुना वाबगाई एससी गी मनुंगसना लेबा वाबगाई थिंगेल लेकाई बेदाम खोंग ममांगदा तुरेलगी लौनंबाल पाथोरकपदा लौपरी सनीरोम अमदी ngaगी फार्म क्या पाथोखरे इसिंगना थुमजिनख्रबा लौफम अदुदी वाबगाई तेरा उरक वाबगाई माइरेनबंगी सना लौ तोलोंग सोय अमदी कैरक अवांग लौकोन हाइरी तुरेल लौनंबाल पाथरिबा मफम सिंग अदुदा वाबगाई एससी गी MLA एडमिनिस्ट्रेटिव कमिटी कैरक वाबगाई जिला परिषद की मेंबर एस धनबीर लुवांग अमदी एडमिनिस्ट्रेटिव कमिटी वाबगाई GP गी चेयरपर्सन M नबचंद्र यावना मियांग लोइनना थिंगनबा कन्ना होनखी इम्फाल वेस्ट डिस्ट्रिक्ट की लमफेल पाता लेबा गवर्नमेंट की लम खोपसिलिबा सिंगना था सिगी तरुक की नुंथेल पुंग अहुम फावदा मसा मसाना मफम सिंग अदु थादोखिनाबा SDO इम्फाल वेस्ट न खंगहनख्रे मदु नत्रबदी पुलिस की मतेंग लोइनना तकथोकपगी थबक सथगनी हाइरी मणिपुर गवर्नमेंट की डायरेक्टोरेट ऑफ हेल्थ सर्विसेज की मियोय तरामथोइना थेंगनखिबा केस अमदा SDO इम्फाल वेस्ट न ऑर्डर असी थोखिबनी इंडियन आर्मी के चीफ जनरल उपेंद्र द्विवेदीना मणिपुर द थोकलिबा इरांग ngasi matangda phongdokhiba wafam adubu yaningdaba phongdokpa oina ngasi numidang mafam kyada mairagi khongchat chatnakhre ngarang coordinating committee on manipur integrity कोमिया आर्मी की मकसना मणिपुर चंगलक्लिबा मिटोप सिंग असि खुलाई पाइबा नते म्यांमार की इरांग नमरम ओइदुना चंगजफम लौनबा चंगलक्खिबनी हाइबा वाफम सिंग फोंदोखिबा सिंग अदुबु यानिंगदबा फोंदोकपा ओइना ngasi मियामना नुमिदांगी मतमदा यानिंगदबा फोंदोक्तुना मैरागी रैली चटपिउ हाइना लाउथोखिबा अदुगी मतुंग इन्ना ngasi नुमिदांगी मैरागी रैली सिंग असि चटखिबनी इम्फाल ईस्ट डिस्ट्रिक्ट की लमलाई असेंबली कंस्टिट्युएंसी की मनुंगसना लेबा सना साबी खुलदगी मसागी किडनी अनिमक फेल ओइदुना अवाब फिबम अमदा लेरिबी लाइस्ट्रम संद्रिमा अपोकपा लाइस्ट्रम जीवन अमदे अपोकपी लाइस्ट्रम मेरीना मियामदगी मचागी पुंसिबु निजरकले मतम खर नर्स ओइना थबक तौरमलबी लाइस्ट्रम संद्रिमा ngasidi लाइबक थीबदगी मसागी किडनी अनिमक फेल ओइदुना हिंगबा अमदि सीबगी लंगदाइदा अवाबा कया खांगदुना लेरे ममागी किडनी पीगी हाइरबसु सेल ओइना लुपा लाख अहुम मथौ ताबना ngasisu makha tana laying sathadana leire sana sabi हाइरिबा मफम असि हौखिबा इंग्लिसिंगनि कोनहुमदोइगी मेगी तांग अहुमदगी हौरखिबा इरांग असिगी यामना चावना अवाबा मायोकनरिबा सुफम नुमफम खंगदना खुलंगाकपना अचौबा थबक अमा ओइदुना लेरिबा मफम अमनि लौ सिंगु तौदुना नुंगाइन हिंजरंबा इमुंग असि इरांग असिना मरम ओइरगा लौ उरक्तबा सही अनि सुजिलकले उपाय लेत्रबा अपोकपा अपोकपिना मणिपुर मियामदगी सेलगे तेंबांग निरकले 2022 दगी एदो होंकु तुम पोंग खलागा रापदे टेस्ट तौबा एम पोपिदा
ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯀꯦꯔꯥꯇꯤꯟꯗꯣ ꯋꯥꯡꯈꯠꯂꯦ ꯔꯥꯁꯇ ꯑꯣꯏꯅ ꯌꯦꯡꯉꯨꯔꯣꯅ ꯍꯥꯏꯕꯗꯩ ꯔꯥꯁꯇ ꯌꯦꯡꯀꯥꯟꯗ ꯀꯦꯔꯥꯇꯤꯟꯗꯣ ꯑꯗꯨꯝ ꯋꯥꯡꯉꯦ ꯑꯗꯨꯅ ꯕꯥꯏꯑꯣꯞꯁꯤ ꯇꯧꯁꯦꯅ ꯍꯥꯏꯔꯦ ꯑꯗꯣ ꯕꯥꯏꯑꯣꯞꯁꯤ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯀꯤꯗꯅꯤꯗ ꯃꯍꯤꯛ ꯆꯪꯉꯦ ꯑꯅꯤꯃꯛꯅꯦ ꯑꯃꯇꯪ ꯅꯠꯇꯦ ꯑꯅꯤꯃꯛ ꯑꯗꯨم ꯆꯪꯉꯦꯅ ꯍꯥꯏꯔꯛꯄꯗꯩ ꯑꯗꯩ ꯑꯗꯨꯝ ꯐꯕ꯭ꯔꯥ ꯌꯦꯡꯁꯦ ꯍꯤꯗꯥꯛ ꯆꯥꯔꯒꯅ ꯍꯥꯏꯔꯦ ꯑꯗꯨꯝ ꯐꯔꯛꯇ꯭ꯔꯦ ꯑꯗꯨꯝ ꯍꯦꯟꯖꯜꯂꯛꯑꯦ ꯑꯗꯨꯒ ꯅꯥꯔꯛꯄꯗꯨꯗꯒꯤꯗꯤ ꯔꯥꯁꯇ ꯑꯗꯨꯝ ꯌꯦꯡꯉꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯔ ꯐꯔꯛꯀꯅꯤ ꯍꯥꯏ ꯐꯔꯛꯄ ꯁꯨꯡꯐ ꯐꯔꯛꯇꯦ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯑꯦ ꯍꯦꯟꯒꯠꯂꯛꯄꯗꯩꯗꯤ ꯃꯣꯏꯅ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯔꯁꯦꯅ ꯍꯥꯏꯔꯦ ꯏꯆꯥꯁꯦ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒꯅꯤ ꯑꯩꯒꯤ ꯏꯆꯥ ꯅꯔꯁ ꯇꯝꯃꯝꯃꯤ ꯅꯔꯁ ꯇꯝꯃꯝꯕꯗꯒꯤ ꯅꯥꯗꯅ ꯂꯩꯔꯛꯄꯗꯒꯤ ꯀꯤꯗꯅꯤ ꯅꯥꯔꯦꯅ ꯍꯥꯏꯔꯛꯑꯦ ꯅꯥꯕꯗꯒꯤ ꯂꯥꯏꯌꯦꯡꯗꯅ ꯃꯄꯥ ꯏꯕꯥꯅꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯗꯅ ꯉꯁꯤꯐꯥꯎꯗ ꯂꯥꯏꯌꯦꯡꯗꯅ ꯂꯩꯔꯛꯏ ꯌꯨꯝ ꯍꯤꯡꯒꯣꯜ ꯌꯣꯟꯗꯅ ꯏꯆꯤꯜ ꯏꯅꯥꯎꯗꯒꯤ ꯈꯥꯏꯗꯅ ꯉꯁꯤꯐꯥꯎꯗ ꯉꯝꯅꯕ ꯏꯆꯥꯁꯤꯕꯨ ꯀꯟꯅꯕꯅ ꯂꯥꯏꯌꯦꯡꯗꯅ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯀꯤꯗꯅꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯔꯁꯦ ꯍꯥꯏꯕꯗꯒꯤ ꯀꯤꯗꯅꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯄꯤꯔꯅꯤ ꯏꯆꯥꯁꯦ ꯀꯟꯅꯕꯗꯤ ꯌꯥꯗꯕꯅ ꯑꯗꯨꯕꯨ ꯄꯩꯁꯥꯗꯤ ꯂꯨꯄꯥ ꯂꯥꯛ 3 ꯊꯧꯔꯥꯡ ꯇꯧ ꯍꯥꯏ ꯂꯥꯛ 3 ꯊꯧꯔꯥꯡ ꯇꯧ ꯍꯥꯏꯕꯁꯦ ꯂꯩꯇꯕꯗꯒꯤ ꯂꯩꯔꯦ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇ ꯃꯤꯌꯥꯝꯒ ꯀꯟꯃꯤꯟꯅꯁꯦꯅ ꯑꯩ ꯍꯥꯏꯖꯔꯤ ꯍꯥꯔꯠ ꯅꯥꯕꯗꯒꯤ ꯂꯥꯌꯦꯡꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯕꯪꯀꯤꯝ ꯆꯟꯗ꯭ꯔꯒꯤ ꯏꯃꯨꯡꯗ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ LMZꯅ ꯂꯨꯄꯥ 10,000 ꯇꯦꯡꯕꯥꯡꯈ꯭ꯔꯦ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ LMZ ꯃꯅꯤꯄꯨꯔꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯏꯃꯨꯡ ꯀꯌꯥꯗ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯊꯣꯡꯖꯨ ACꯒꯤ ꯃꯅꯨꯡ ꯆꯟꯕ ꯅꯤꯉꯣꯜ ꯊꯣꯡ ꯀꯤꯇꯅꯥ ꯄꯅꯨꯡꯗ ꯂꯩꯕ ꯁꯅꯥꯕꯝ ꯂꯣꯀꯦꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯕꯪꯀꯤꯝ ꯆꯟꯗ꯭ꯔ ꯆꯍꯤ 18 ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯥꯔꯠꯀꯤ ꯑꯅꯥꯕ ꯑꯃꯒ ꯁꯥꯒꯣꯟꯅꯗꯨꯅ ꯍꯤꯡꯂꯛꯈꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯃꯆꯥꯅꯨꯄꯥꯒꯤ ꯍꯥꯔꯠꯀꯤ ꯑꯅꯥꯕ ꯑꯁꯤ ꯂꯥꯌꯦꯡꯕ ꯉꯝꯗꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯑꯐꯪꯕ ꯊꯕꯛ ꯁꯨ ꯅꯣꯝꯂꯒ ꯂꯥꯛꯈꯤ ꯑꯅꯥꯕ ꯑꯁꯤ ꯑꯔꯨꯕ ꯐꯤꯚꯝꯗ ꯁꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯆꯥꯟꯗꯤꯒꯔꯗ ꯍꯧꯖꯤꯛ ꯂꯥꯌꯦꯡꯂꯤꯕ ꯑꯁꯤꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯉꯁꯤ LMZ ꯃꯅꯤꯄꯨꯔꯒꯤ ꯃꯦꯝꯕꯔ ꯀꯌꯥꯅ ꯄꯥꯡꯂꯛꯄ ꯁꯦꯟꯐꯝ ꯂꯨꯄꯥ 10,000 ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯉꯁꯤꯒꯤ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯗ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ L ꯀꯨꯟꯖꯦꯁꯣꯔ ꯁꯔꯃꯅ ꯂꯨꯆꯤꯡꯈꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯕꯪꯀꯤꯝ ꯆꯟꯗ꯭ꯔꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕ ꯃꯇꯦꯡ ꯅꯤꯔꯛꯂꯦ ꯎꯈ꯭ꯔꯨꯜ ꯇꯥꯎꯟꯗ ꯑꯦꯄꯤꯁꯦꯟꯇꯔ ꯑꯣꯏꯕ ꯔꯤꯛꯇꯔ ꯁ꯭ꯀꯦꯜ 3.6ꯇ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:02 ꯆꯠꯄ ꯃꯇꯝꯗ ꯌꯨꯍꯥ ꯍꯥꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯁꯦꯟꯇꯔ ꯐꯣꯔ ꯁꯤꯁꯃꯣꯂꯣꯖꯤ NCSꯅ ꯇꯧꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯉꯁꯤ ꯍꯥꯈꯤꯕ ꯌꯨꯍꯥ ꯑꯗꯨꯗ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈꯤꯕꯒꯤ ꯄꯥꯎ ꯂꯩꯈꯤꯗꯦ ꯍꯥꯏꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯤꯡ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯣꯟꯖꯥꯡ ꯚꯤꯂꯦꯖꯇꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯐꯥꯒꯠꯈ꯭ꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯄꯝꯄꯤꯁ ꯍꯥꯏꯅ ꯈꯪꯅꯕ ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯃꯤꯗꯤꯌꯝ ꯁꯥꯏꯖ ꯀꯦꯅꯟ 3 ꯑꯃꯗꯤ ꯄꯣꯈꯥꯏꯗ꯭ꯔꯤꯕ ꯄꯝꯄꯤ ꯁꯦꯜ 2ꯒꯅꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯄ ꯒꯥꯔꯤ ꯃꯊꯪꯁꯤꯠꯅ 251 ꯑꯃꯗꯤ 203 ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯔꯛꯇ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ ꯃꯁꯤꯗ ꯅꯠꯇꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯦꯛꯄꯣꯏꯟꯠ 109 ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯑꯣꯏꯕ ꯑꯦꯖꯨꯀꯦꯇꯤꯚ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯀꯪꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯀꯪꯒ꯭ꯔꯦꯁ ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤ CLPꯒꯤ ꯂꯨꯆꯤꯡꯕ ꯑꯣꯀ꯭ꯔꯝꯕꯤ ꯕꯣꯕꯤ AICCꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯔꯤꯕ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯏꯟꯆꯥꯔꯖꯁꯨ ꯄꯨꯔꯤꯕ ꯈ꯭ꯔꯤꯁꯇꯣꯐꯔ ꯇꯤꯂꯛ ꯌꯥꯎꯅ ꯃꯤꯐꯝ ꯑꯗꯨꯗ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ ꯐ꯭ꯔꯟꯇꯦꯜ ꯇꯣꯉꯥꯟꯕ ꯁꯦꯜꯁꯤꯡꯒꯤ ꯃꯦꯝꯕꯔ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯡꯊꯣꯛꯅꯕꯒꯨꯝ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯜꯊ ꯁꯣꯁꯥꯏꯇꯤ ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯅꯦꯁꯅꯦꯜ ꯗꯤꯋꯥꯔꯃꯤꯡ ꯗꯦ ꯁꯦꯀꯦꯟ ꯔꯥꯎꯟꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃꯗꯒꯤ 18 ꯐꯥꯎꯕꯒꯤ ꯑꯉꯥꯡꯁꯤꯡꯕꯨ ꯇꯤꯟꯒꯤ ꯍꯤꯗꯥꯛ ꯄꯤꯖꯕ ꯍꯧꯈ꯭ꯔꯦ CMO ꯊꯧꯕꯥꯜꯒꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ NHM ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯜꯊ ꯁꯣꯁꯥꯏꯇꯤ ꯊꯧꯕꯥꯜꯒꯤ ꯆꯤꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯗꯦꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔ ꯊꯧꯕꯥꯜ A ꯁꯨꯕꯥꯁ ꯁꯤꯡ CMO ꯊꯧꯕꯥꯜ ꯗꯣꯛꯇꯔ Y ꯅꯣꯀꯨꯜ ꯆꯥꯏꯜ ꯍꯦꯜꯊ ꯗꯤꯕꯤꯖꯟꯒꯤ ꯁ꯭ꯇꯦꯠ ꯅꯣꯗꯜ ꯑꯣꯐꯤꯁꯔ ꯗꯣꯛꯇꯔ A ꯁꯤꯜꯚꯤꯌꯥ ZEO ꯊꯧꯕꯥꯜ ꯑꯔꯥꯝꯕꯝ ꯑꯅꯤꯜ ꯀꯨꯃꯥꯔ ꯁꯤꯡ MES
District Health Society Thaubalgi MS Dr. W Ruhini Kumar Singh amadi ICDSL Thaubalgi District Program Officer and Parango Singna matang sitna athoiba mithunglen thoram mapu amadi akhannaba mithunglen sing oina saruk yakhi thoram adugi athoiba mithunglen gi warol pibada DC Thaubal A Subas na hai Angang singna hidak asi chabada akiba fauganu masi makhoigi masada tin na jingba leiramba thoklabadi madu fannaba amadi angang singbu masamu fana thamba ngamnanaba Government of India na akhana na paikhalakpa thaurang amani maramasina angang singna tarutana na leinanaba maruoina chaba thakpa tauramdaida khut singna hamdokaga chabagi hainabi legadabani haiki asigi thauramatuda district asigi asha amadi anganwadi center singi myoising su saruk yakhi Asagi वगैरह केनोगी वगैरह मागी अगी तो हम थोको युम न चंगा अंगांग जी साद्रि बकाइदो अई ngasi da makangi ekoi sigi kenosi da sahi si 1 to 19 years ai ko ekoi ne angang apikpogi oinu urubada sida ina ngasai kitang engonda dor fu ra podagi ai zebio da hanjaram bane si higher secondary gi pizza brana ma di pizza ai sa nu bi ji class 10 ne engonda knowledge ai te ba class 10 ka gra matungda मुझे आधे पिज़री है वैसे क्लास 10 लोग तो मंगा तो दिस कुंदा पिज़री है बा 11 12 सी पिज़री कहीं में तो मागी केनोसिकी मतुंगी ना दे 19 years को तो हाई बनी ना मसी सुई कोई सक्सेस हुई ना बहुत ना मिला सी अदुगा स्टेक होल्डर कुना मत की रोल दकार ताबनी ना कोई विजिटर सु आई CMO का केनो का सुनाना रमीनी जेडियो का सु मथन नदी स्कूल की मैनेजमेंट की कमिटी की मीटिंग नुं तो को के तरफ कान से ना कोई की मेडिकल की साइड जो डी जे गाय बना तब डी तो को गाय बना तब इधर कोई की हान लगी पीबे याब अवेयरनेस दी खर पीबे याना बा कोई स्टेक होल्डर सिंह से पुंछन लगा थबक तो मिनसी है बसी हमजरगा Laibak sinba thungna October gi tang amadagi tang nipan fawba wildlife conservation through coexistence haiba thim da pangthokliba humpudra suba wildlife week celebration divisional forest officer Ziribam forest division senduna mahai amadi tongan balup sing yauduna rally ama satuna ngasi pangthokre ucha tholda leiba divisional forest office da pangthokiba competition singi makok mathang taraba singda mana mathum sung yentokhe thoromadu da saruk yakiba wildlife warden Huirem Rajan Kumar Singh na pangthokliba thoramase yamna maruoiba thoram amani mahosagi leijariba lamlakki sa uchek singi maram amadi makhoi bungakpi senbinabagi lausing gyan khanghanna pangthokpa thoramni haike rally aduda mahairoi Red Cross Society amadi forest staff sing susaruk yakhe ngasi pangthokiba thoramase mari lainana DFO Ziribam Elangbam Nirmala Chanu na haikibada Bharat ki mafam khudingda pangthokpagum October gi tang ani dagina tang nipan phawba pangthokadawba Humpudra Suba Wildlife Week celebration ki manung sanna Jiribam district asida su department asina sinduna essay competition painting competition amadi cycle rally na chingba thorom pangthokhe maruoina mahusagi phibam masibu tekta kaidana mipum khudingmak na thamsi haina phongdokhe HIV/AIDS Prevention and Control Act 2017 gi matangda nongmugi oiba advocacy workshop amanga se all Lambulen Road ta leiba hotel Imoles ta pangthokre Community Network for Empowerment Konna Manipur State AIDS Control Society amadi Manipur State Legal Services Authority khusamna duna pangthokiba ngasi advocacy workshop duda maruoina Truth Asia Amfarna Community Led Monitoring Project na satharakliba Findings sing adu damaru oina khanaki ngasi gi advocacy workshop adu Dr. K Sasi Kumar Mangang State Ombudsman Dr. S Jupiter Deputy Director CSC Division Masaks Ses Momon Singh Advocate Panel Member Marshal Sa Basanta Warepa Law Officer MHRC chingba kayana resource person oina hiramasiga mari leinana wafam kya thamnaki प्रजासिंगना ngasi haiba numisidagi di aigi phangam thokpa hakchi phangnaba honaba amadi mina case tar ko matamda ai ngasai category singdui manungda taragadi free and competent legal aid lawbiu masi bharat samvidhan gi article 39 capital A da so aigi masi pigadam ni sidum yok leirabane si anova hapchen gi bani si mayam si yengbiraga toy prajasingna any awana tarakpa matamda ain gi oiba darkar oiba lowningba matamda any khangingba oraga su Manipur State Legal Services Authority natragana District Legal Services Authority office ta lengthok birakan
सी मतंग कोई खंगनिंगे सिउंबमा इब दरकार ओय हाय मतमदा अदु मतेंग पांगदोइने सिरेसु नतना कोई खुंगंगदा लेकाई सिंगदसु लीगल एड क्लिनिक मयाम अमा हांगे कोने लीगल एड क्लिनिक आना लाइंग से मोइना उबिरंगमनि मदु नते डिस्पेंसरी गुम नते आइनगी मतेंग सि फर्स्ट एड पीबने मदुदा लेरिबा सिंगसिबो कोइना पैरालीगल वॉलंटियर कवे मोइ सिंगसे कोइना बेसिक लॉ की ट्रेनिंग सि पीरकांदा मखोइगा हाना थेंगनालगा मखोइना ngamdaba kangbudo amuk state level da district level da thakala kanda madu lotion badune NCC headquarter की group commander brigadier SR Sharma ngasi Thobal Okram da leiba Waikhomani Girls College da lakduna college asigi NCC cadet girls singa unaduna wari wadai sanabagi thoram ama pangthokre interaction program aduda group commander brigadier SR Sharma na national integration amasung national building da leiba asigi masing yamnaba youth sing maruoiba thodang NCC cadet singa lawgadaba thodang amadi NCC gi motto unity and discipline gi matang da wakhanaki Ngasigi interaction program aduda college asigi principal professor H Manoranjan Sharma amasung college asigi humpumanga Suba Manipur Girls Battalion NCC gi associate NCC officer gi Thaupuri bi amasung college asigi sociology department ki associate professor Dr Suniti Bala Susaruk yakhi The Aurora Club and Library Laifam Khuno amdi Lamjing Maira Laifam Khuno maning lekai ani punna khusam naduna mamang sahi megitang ahum dagi satharakli balal asida thawai hakjang yauna imaleba kidamak ahing nungthel naidana lanthengnari ba amadi ngamkhai ngagliba arambai tengol unit nifu palelda chana thakna ba polam sing ngasi mateng pangkhre mateng pangbagi thoromaduda Lamjing Maira paibi maikaidagi phongdorakpagi matungina sahi asigi me tang ahum dagi Haukiba chahi gi megi tang ahum dagi chatharakli balal asida arambai tengol gi icha inau sing na lauriba thaudang yamna chawi masi aikhoi na khangfam thoi arambai tengol na lauriba thaudang sing ase pungning thogatpa oina makhoi gi awat apa sing mamawi be khoi na su yamba yamdaba thidana tawfam thoi khalaga mating ase tawbani makhata na su aikhoi gi side tagi angamba mating sing pangba yaba sing adumak pangkhigani haina mahang na makha tarakhi Meragi nongma panba numit ngarang lining thau sanamahi temple board udra sanglen ukalga puna sinduna pangthokiba mera saurel hauba sanamahi lining khong aduda lamdamasi yelhomi phurupuna makna saruk yaduna mai pakna pangthokre mai pakna pangthokpa ngamkhiba sida lamdamasi mipum khuding magna saruk yakhibaga loinana mateng panglakhiba punamagi maphamda lining thau sanamahi temple board ki maikaidagi thagatpa phongdorakli Assam की होजाई दे लेबा रविंद्रनाथ टैगोर यूनिवर्सिटी की BA मणिपुरी कोर्स के सिलेबस ता मणिपुरी फिल्म सु याउख्रे असम की होजाई दे लेबा पब्लिक स्टेट यूनिवर्सिटी म ओइदिबा रविंद्रनाथ टैगोर यूनिवर्सिटी असि कुमजा इंग्लिश इंगनी तरा तरेता लिंखतखिबनी मणिपुरी फिल्म सब्जेक्ट असि सेशन कुंदा यूनिट अहुम ताकदबनी अमदी मार्क मरीफु की एग्जाम तौगदबनी हाइरी एग्जाम असि कुमजा लिसिंगनी कुनमरी दगिना कुनमंगा दा BA मणिपुरी की 5th सुबा Semester Honors Course da thagadabani Unit 3 asida Status of Manipuri Film, Manipuri Documentary amadi Short Films loinana matangi Manipur amasung sanabi yauri syllabus asida Manipur da hoje satnariba Manipuri Film gi trend gi matangda amadi Manipuri Films gi kananaba loinana Manipur gi nat amadi chatnabi bu film gi khuthangda miyamda uhalliba sigi matangda yauri Manipur yauna India ki awang nongpok thangba lamdam singda ngasi amadi lakadaba numit nini asida nongkana churaba yai hairi weather report asigi matungina ngasi India ki awang nongpok thangba mafam sing amadi thangba mafam da kanba moongda nong suraba yai hairi report asina makha taraduna Manipur Assam Meghalaya Tripura Nagaland Mizoram Sub Himalayan West Bengal amadi Sikkim da lakadoriba numit asida nongkana sugani hairi Democratic Republic of Congo DRC gi nongpoklom da leiba lek ki buda mi masing hena tongsinba hi ama lupsin khibadagi mioi marifut taret laikhidrei humpudra nipan rom na thibu khangdana leirei
hi aduda sapsana mioi kya tongkhibage haiba khangba ngamdre South ki bugi Minova dagi thaukiba hi adu Goma gi mapal yausilakpa matamda lukhibani media report ki matung ina thaudo sibu hoba singi matung ina mi hena tongduna lakhiba hi aduna akanba irei gi ipombu thengnaba ngamdabadagi Kituku port yaugadaba meter 7 watlingai da hi adu lukhibani hairi Vietnam gi kha thangbada leiba juda bird flu na maram oiraga maseng yamlaba kai nongsa ahum amade panther amasire hairi leiba sigi health ministry na thadorokpa serol amagi matungina juda leiriba sa kaya siriba sigi test tawbada bird flu na sibani haiba khangbngamle Mango Garden Resort leiba siba kayani gi sample test tawbada bird flu gi strain IS5N1 positive oiramkhi Dong Nai Province Center for Disease Control gi matungina haukiba tha dagi hauraga hauzik fawda resort asida leiriba kaisingda yengi sadong pizarubadagi kai kun sikre hairi nakal amaromda World Health Organization WHO gi matungina kumja lising aniga kunithoi dagi H5N1 yauna influenza virus singna nahanba laina gi masing hengalakli hairi Makha tabada sanabagi pau phangbigani All Manipur Football Association sinduna ngasi lamlong thongkhong artificial turf ground da FIFA Women's Football Campaign pangthokre thoramadu da campaign asig ambassador oiriba Arjuna Awardee amadi Padma Shri Awardee oinam bem international sanaroi oirambi thongram Tababi Galoinana Sai NERC gis Assistant Director Lizing Maring Amadi Amphagi Acting President DB Kowarna Athoiba Mithung Oikhi Loinana Ambassador Oikhiba campaign na saruk yakhiba sanaroi singda football masanagi matangda takbi tambikhi nupi masa sanaroi chamakunna saruk yakhiba FIFA Women's Football Development Campaign gi thoronga mari lainana Arjuna Awardee oinam bem na phongdokhibada ngasigi campaign da saruk yariba sanaroi singasi hausi iramdam asida senior junior amadi sub junior gi sanaroi walakpasing mengkhattuna India gi oina Manipur na kalamba chauraba fida kanba ngamna ba khonaragani haikhi Nupi misa under 11 gi oina pangthok sabani masida khoigi yamna aina yamna nungai ba haibadi angang samaga kun sigi mathakta khoigi ming chanba yahauda ba angang yaujege haidna tholakpar maside ne nungai ba lete maramdi khoigi nupi football ama produce tawno honabada tholak no honabada yamna awaba oi maramdi khoigi khara rural area da leba sanaroi singi guardian singna nupi misa si football sanaba degi atei sanaba da kya kan interest law da maramdi yum ban ba to baromda chatpadu madugi mindset tegi lauthoga uji ija sing football sanhanda ba yade haidna ngasigi program asida lengbi rokpa de angang mayam si ubada yamna puning nungai ba maramdi hoji khoigi nupi gi football asi senior lor matung da junior matung da koi future gi player thina hona ba yam awabo edu ngasigi campaign asida angang sama kunni mathata la ko sina khoigi khoi masidegi khoina angang sport lor matung da Manipur gi senior junior amasung sub junior gi player phangna ba idam to khudong chabam phange haibagi ai yam chauthok chaba nungai jabam sung masigi initiative lor ba All Manipur Football Association amsu All India Football Federation busu khoigi masigi campaign asi pangthong na ba idam tai ko da ya ba pipi ba masigi dam tai site gi yam nungai ba phundok sari Gujarat na yumbu oiduna ngasi hawdokhiba humphunipan suba National Schools Games ke under 14 boys and girls judo tournament ta AK koro wangba maitaina nupamasa gi KG yankhai kanglupta gold medal loduna Manipur gi medal account hangdokre Manipur gi judo team da nupi judoka 8 amadi nupa judoka 8 punna judoka 13 na saruk yari team asi official da Ensumo Balana team manager A Surjit na team coach oiribani Department of Youth Affairs and Sports ki Department ama oiriba District Youth Affairs and Sports Officer Imphal East ki oina swimming masanagi oina chahi 13 amadi 13 kanglup ki nupi masa amadi nupa masa gi oiba trial selection saliba thasi ki 13 amadi 35 da Khuman Lampak Sports Complex ki swimming pool da pangthok lagani hairi trial selection asi da saruk yani ba swimmer sing na thasi ki nipan phawda form thajalakna ba khangalakli
Manipur University Sports Committee meeting Makada Kha Manipur College Kakching Sinduna Saliba Thasi Kunithoi de Hauduna College Sigi Sanabungda Ayekpam Pratap Singh Memorial Manipur University Inter College Men's Football Tournament Satharagani Hari Tournament Sigi Organizing Secretary Oiriba Dr. N. Sundar Balana Thadoro Paserol Gimatungina Tournament Nasi Saruk Yagadoriba College Amadi Institute Thasi Tanipan Fawagi Manungda Form Loba Amadi Tajinba Yagani Tournament Nasida Saruk Yagadoriba Tim Singna Kangningba Ladiba Akupa Warol Singh Yumbu Gadoriba Kha Manipur College Amadi Manipur University Gi Department of Sports Tagi Kanglaba Yaragani Hairi District Football Association Moirangi Thosil Makhada Wangu Popular Club WPC Wangu Nasinba Marisuba Led Film Irabot Singh Memorial First Division District Football League Ngasidagi Wangu Ahalu Playground da Moirang SC MLA Thongam Santin Haudokre Punatim Mangana Sarukyaaduna Satagadaba District Football League Asi Ngasi Ahuba Numita WPC Wangu Amadi YSUC Phubala Anina Sanakibada WPC Wangu na YSUC Phubala bu Ahum Sinoda Mai Thoiduna Mai Pake Tharamaduda MLA TI Santi Kumbiesi MLA S Premchandra DC Bisnupur L Bikram Wangu Gram Panchayat Amadi Wangu Tera Khong Gram Panchayat ki Administrative Committee ki Chairman Singh A Kesorjit Amadi P Baleswar Amadi Atay Maruoiba Mioy Singh Saruk Yakhi Hayang Tawgadaba League match adu Nong Singi Pibam Patabana Maramoraga Matam Kaktana Yitokle Haina Organization ki Maikaitaki Hairakli Apunba Sanaroi Loop na Sinduna Satharpa 6A Side Knockout Football Tournament ki Ahanba IMA Trophy Lisingani Kunmari Luisinbagi Thoram Pangthokre Jingarel Test Bordelaiba Riverside Tough Ground da Ngarang Pangthokiba Tournament Luisinbagi Thoramaduda RPI Athawali National General Secretary Maheshwar Thongnauzam RPI Athawali State General Secretary Sapam Kanglaipal Yangang Pokpi Makhalekai Ward Member Thangzam Dilip Maitai Biramangol College ki Hanagi Vice Principal Dr. Bimol Nachingbana Maruiba Mioy Singwin Saruk Yakhi Thoramaduga Mari Lenana Maheshwar na Phongdorakpada Lamdam asida thokliba irang asida mepum khudingma kham thengna awaba mayok nari Tanza Sida Lamdamasibu Masak Takpada Asawa Todang Loriba Sanaroi Singh Pukning Togatpa Amade Sanaroi Singh Gandaba Yade Haibagi Wakalolda Sigumba Tournament Nama Pangthokpa Si Yamna Thaganingai ni Haibana Singh Bawafam Singh Phongdokhi ISCOM Manipuri Trophy 2024 ngasi final ceremony organized by the Apunba Sanaroi Loop ngasi Riverside of Jingarel Test Board ngasi pangthokpase tasayna isona su mapuna su yang tonggalbini ui ado ngasai koi organizer na welcome speech ti matamda haibigiba housing se loina wana raba ngatani mipum khudi mang loi wai organizer su warang gani Sanaroi Singh su warang gani mipum khudi mang loi wana waraba tanza sida sumaina akoi si tawsiko akoi malai bak se art and culture sports mai tasakta ibani aduna Sanaroi Singh su sanaba lepen bayade makoi se ikat kabani koina makoi the mood down to bayade haidina organizers sina sibirakuna sumaina koi journey sida koi apani man leitana sumaina sigi Loisilakpada Maroi Babao Amukahana Pizari Union Cabinet ki mifamda lol mangabu classical language ki thakta pukhatpagi ayaba pibada Manipuri lol yaurak khidrei Manipuri lol yaurak tabada MP Sana Zawalai sembana nungnangba phongdorakli Manipuri lol bu India ki classical lol da chalakta babu Manipur Pradesh Congress Committee nasu pendaba phongdorakli Ukrulda mahusagi filmda amu hanna hanjilakpa ngamnaba Tangkhul Nagalong TNL na numit humni Ukrulda total shutdown laukthokre Amade Kakching District Fauduna Cheli Basek Mai Turelgi Imai Kudong Tiba Thaki Mathakta Chele Wabagai SC Mafam Kiada Turelgi Launam Bal Pathorakpada Laupari Chanirom Ising Thumjile Ngagi Fam Kya Pathokre
ISCOM News na pizaba ngasi nongmayo ay ba Manipuri pau matang asida loy jare mireng tabi basing bumo kana krum jari.